Hey there, subscribe to my channel and also press this bell icon. Warahmatullahi wabarakatuh. Ngasidagi sahi kuntra ni thogi mamangda unakiba sakhangnakiba angkala makhak airport bazar da ngasidagi ni huni mamangda ha thengnarami mahagase aigi angkal atomba rafi komol gi marupni mahang angang oiringaida aikoi angkal gi yumda lakhi amasung madugi angkal gi maikai dagi habidi yumda lakhi maram oiraga mahagase khangnakhibani aikoi angkal ga Azad high school da class fail wani Matam adu numidang wairam amani ayah puning da hauji phawba ta seng na numidang wairam gi sapham adu uri nong chu khraba matung da haibati nong khanghudana hang kharaga nungsa haidorakpagi anthongna phajakhraba ta engpal amadani aikoi gi haujingna kabarstan oi khraba lamdam asi hangami maje su leiramde pak chawraba lamhang amoirami lamhang asi asangba nakpi na pungkup salli aduga sanjapong su oinarami nong chu khibagi isingna sanjabongi haibadi napi mathakta tunglam ising adu yamata sengta sengi tarui motte aduga khangudana nong sa haidorakpadagi othokna phajaba drisha amboirami lampaga sida naha singna football sanarami matamasda yankal rafi komol yamna football am haisingna sana bahiba sanaroi amsu oichi nungdang wairam gi nungai baduta Uncle Aronjit amasung Uncle Rafi makois ball sanabado ai hakna phili mapandagi yawi yang koi tawdana leirami mahaki ming Aronjit ai sa amuktang kauge aina matamdu taina kanno hanakhi adu ikai bedagi ngamkhite maramdi mahaki matik magon yam leirami mahak masak mataw phajai aduga mahaki sammase tungdasu sangi aduga mangdana jom haithai nupi masa mali mahak ondagi aikoina khangbadi isai nongmai gi thabuk mahai bidi isai nongmai te yam pamjaba sakpada yamna honjen chunusiba aduga kalakara mani haibasi so aikoina khanglami manipur gi mahut chinbo ina mahana delhi da isai nongmai gi thorom amata haibati ahena thoitana ba amada satpada mahar makok thak haibati ahena ahan mana phangna pugi wafum amasu mahana thami matamasida Indira Gandhi na prime minister oirami diagi adu mana mathumodo Indira Gandhi na pibirami Matamadu mahonda Manipuri larki haibadi Manipuri nupi masa hai na mingthon pibido na nuksi na magi makokta na bikhibe wato Uncle Aronjit sina ikhodi lido tahalli Matu matungda yamna sangna kaina khraba matungda ahan se aina yeriko bazar de hek unaba matamda Uncle nasi mangda leina ina kawba ngamdana leram haibadi na hawi ngi dai ni kai hangoidana kawba ngamkhitaba adum haina hawisa dum kai hangoidana leram Tengok aina panggal pun mau putuk tu na aina hanglami. Uncle bo Aronjit Uncle natabra. Hangap ni yang kai. Ha mani. Nak ti kana. Hang sakta kami. Hak rafi Komol lagi mayam bagi haibati Jamaluddin gi macam apa an. Dan hak ti udena. Hak na. Ai matam khara mapan dan leiru de. Yam drabla sahi kun ithoi kun mangamuk si. Ai mapan dan leiru de. Adu nu una dabani. Chasa. Dan hak na. Kam tauri kari honari. The halsan awana wai hangnara matungda hakna Uncle da hai Uncle karigum bai khoina una ningba Uncle una ningba matamda ai khoina karai tu una gadi Uncle la kuthinduna tai mahaki dukan na sam khagwe masida nam thang tu mahaki malakta angang masulai mahak na hai nupa masa se ai gi sa to aina haije ai hak lai lai su kharasu ijai Uncle da khudon tamning bani masina ni aina Uncle bo una ningba matam karai tu una fanga da gi aina hanjari us matamas da bang pa kum bidana tu ina lai khira Wafam sibune aina haining badagi mayamdi yohaning badagi ngasi aina video masa asi ready to jaribis mahana tumina leiki waduda ihak napchandaram ahengna larike khudon tawge tamjege hairwa adugi matungda ankalasina karigi tumina laikhribano mahana tumina lairuraba matungda mahakna haitharuba ma to haikalaga hairami ibungo Islam se nakhoi gi maraktati adumak machatli nga I haibabu Islam masi mayamda khangandrene aikhoi yauraktrene tasenga aikhoi Islam se karino khangdrene asina aikhoi uriwa fajabi Islam se karimo khangmagadi uriwa fajaba sidagi hena fajaramasu yaiko aduga changningba tunginningba mayam su leiramba yaiko tagum su makhoi lambi se thung se hangdrene masing matangda narik iba musu pahanba amati masing percara si tawba chumine
Uncle as you wahita, but uncle Nasai, Ahan, but I know Larike could not tongue behind the Tumina like Hibadum, I have to Mina. I Saitia the Su, Adugatopa, Saitia have the creative writing the Su, the Islamic writing the Su, I have put Adam Hazab. Islamic writing in Matang, the Islam, the Persari Matang, the Yamasina, Uncle Asna, in the higher Pasi. See Matanga, I have no chance later. The same with the massive figuracy, Muslim Mamana, Habit Islam, the Polak Abamana, Tawataba, Picker, Laygaba, Atunga Ficarado, but to the Hentokna. Uncle Asina later, Basta. I have 2 minutes later. I have no Masi Haji. Uncle Nasidi, Uncle no Ubiriba, Muslim Samazda. Muslim ni Haino Ubiriba singers is a Java Muslim or Mlagati, Makoy Tamoida, Mahal Chatliba, Din Habited Haram, Adugi Fazabado, Topas Yohaning and Gadaban. Tagumso, Mapan Tungi Kuyong, Kaptanga Silapa, Nungi, Dingi have the Islam, Dharmagi. Ashengba Da'waah Masada like Tabaduna. Maram Moiragani, Masiwa Topa the Yohanabo Honetibus. The saying that me and Mapunda Manga later, but the Atopa the Sumangala does with the Tony. Me and Mapunda, Madugi Ashengba Chumagialosi, have the Dharmadugi later with the Madusui, the Natopa the Su, shared over the Tegumsung Awabati, Muslim or in a Muslim family, the Muslim Sagiza, the Port Lavasu. Musamman sending a sea, Maminta, Wikipedagi. Mahaki Dinna Sigi Akhiru Nabi Sallallahu Alaihi Wasallam na Pavira Kalamba Chumba Dharma Sigi Parsarik Oidadana Maming Muslim Oidan Tokla Uncle Yatang Amasung Nixing Bibase Ihang Taram Oxeri Amasung Tango in a Pantoxagi Hensu Kanjin. The saying that Makdin have the Islam Sig Marilyn or Larik Amani Ihang Su Ijakare Maduswa Honjarak Wapam Sigi Makata and Mahang Din. Have the Mu with the Dharmas, Dharma Habisaka, and Tangai Fataba, Dharmasi Yaudra with the Mu, when I like Kakaram Tarakpa, Amasu, Dharmagi, a sing Bachum was a Kangravati, Taibung Sim Mapu, Karam Sakangdaba, Amsu, Stick, Layam Lat Panatraga Mapu, a Simbabu, Tungo Inaba, Machine Sing Magimatanga, Gupta Goy, the Kanak Inaba, Wapam Karsu, Makata and Tamla, Madagi Ihan Kangjabati, Uncle Ase. Oining Badharmagi me am ocean, a chimbabu tiva, a chimbabu koramba, a chimbabu palm, a sing misakaman. Mustagi in Wapam Kanjaki Madudi, a sing a muipo, a sing a muipo, I have say, Canalo, a sing a muipo is a hakpu tea, Wamsong hakpu salibadun. At Islam, that toy Badharmani Habiga, Madam de Karigama Paunate, Masida, a sing Bahakamusum, a chumbadu lay Hibakaki. They go so high about Chumbahak, say, I could Yoroktra Bamsum, I coina, a chumba to get to Indra Bamsum, a chumba to Punsi, the Yoroktra, I do it with a chumba Chapagi Mahishu Panglaron, to a chumba Chapagi Gunchula, but the Karamina icon is out totally Islam Samaz, the Muslim in the poor Albany, I coin a Karamina is out totally. They go so I coina Karamahina Muslim, we are saying Sakal, Sakpamadu, Upangam Godoribano. Wang a sigi pokom ning a si ay mark the Muslim one the pork like Musalman amagi tak the hingdriba, Momina amagi tak yokalaktriba, Amsung Hosin amagi tak latribas. Aduna ikoi duatoxi Amsung Mahinatoxi, a same Muslim amagi punsi the lane navagi damakta. Masigi damakta de Ikona Quran Amsung Hadiski, Gyalo sing a sequi punsi the Pura Patay, Amsung Matuba Amal on top Patay.